पाउजरी युम्फप ओइबा मरुइबा पाउ खरा अपडेट तौजरी एजुकेशन मिनिस्टर के वफम इसुमांग सिटना मिसुमांग सिटपनी लवे मिलान एजुकेशन मिनिस्टर ना होखिबा सेशन नवेंबर 18 सोकलिसिंग अनि कुंदा मीडिया की वाफोंगदा मणिपुर की स्कूल कॉलेज अमदी यूनिवर्सिटी दा अथुबा संस्कृत लोन तमहननबा डिपार्टमेंट से आंदोलगनी आइखिबा असिमक इसुमांग सिटना मिसुमांग सिटपनी आइना मिलान लौजै आइना ngasi नुंगथिल मिलान की ऑफिस दा पमिसिंग उनबदा मिलान की जनरल सेक्रेटरी ना फोंदोखिबाने मागना मखा तारादुन ngarang nhalda EM orakbaga स्कूल कॉलेज के अथुगाई बिरोइसी मणिपुर की एजुकेशन सेक्टर मरु ओइना मणिपुर लोन चाखत पिनापा ओना बेरकनी आइना लौजरुबने अदुबो EM की रैपिड एक्शन असिदि ममांग थोंगदा चंगदबदा मनिंग थोंगदा चंगबा चाखत लमजेन चेनबदा स्वाथाफमदगी मतुंग अनहंदुना चेनबगा पंखा कोइरे आइना लौगने सोक लिसिंग अनि तरुक तगी मणिपुर की महि मसिंग की लमदा मितै बेक चटनदुना हौजिक MA तंबा हौगदोरबा मितै मेक तल लरिक तमलक्लबा महिरोइ लाख मंगा रोमना लैरिबा छांगलबा खोंसेट असिदा चयेत नेनिंगाई ओइदुना मणिपुर ऑफिशियल लैंग्वेज एक्ट 1979 इरिबा मणिपुर रिटर्न इन बेंगोली स्क्रिप्ट आइरिबा असिदबो मणिपुरी रिटर्न इन मितै मेक तो ओंथोकपियु आइरपसि सही तरामरी तारामंगा मुक सुजिनख्रे लेबाक मियाम गा लोइदना इहौ चत्थबदता थबक पांगबगी आइनाबा हंदकी लेंगाना तौरकलोय हाइना मिलाना थाजदुना लाकपनि अदुबो तैनबो ओनबा ngakta चथरकलगदी तंगाई फदना अकनबा फिरेप लौरकने NAP 2020 na class 8 phawba imarol da mahi tamlagani haina chinda lauraga anauba session ahoga patha ama ani tangara ba phawba book store singda mahiroi lak tare nepal longi imarot manipuri da onthok labatam nanabagi school gi textbook sing phangana bu khona bidriba karigino manipuri lon gi dabak tawba yaba masing thingam daba lairiba sing tung oinaram laga chanadraba lon sanskrit posilakba haiba khanghairaba doctor singna sire haina certificate tawruba poloi pham jawruraba asibabo मणिपुर लयेंगदुना हिंगतलगनी हाइबा थौरांग माले इसुमांग सिट सि मिसुमांग कोना सिट सि हाइबा वफम थमजरी आइरे ऑपरेशन चथखरे फोमदुना थमलंबा नोंगमै मरु सहंकुन मरी फंगले ngasi iyuk pung manga makhai degi taret magai phawba tawal police amadi commando gi apunba kangbu amana thawal moijing awang laikai hi jum jum da changduna thibom bagi operation chathakre operation adu da laikai adu gi jumni furom da lerambam yoi cham kun tharom amam to oina masin hangduna verification chathaki afa apun gi pauti lehide aire amana imphal more lambi pakthok naraba thawal district waithau chingda laiba kotpada matam kuina phumduna thanamba .303 caliber maru chong kun mari leramba thengna khre maru sing adu lilong police na lokhat khiba loina nama khata pa thijin humjin bagi thabak paikhat khre aire sinmi singa tha tara manga tara taru ki khosuman pithok piu aina jaripok municipal council gi gate cho lonsin khre मणिपुर की तोगन तोगन पर म्युनिसिपल काउंसिल की वार्ड डेवलपमेंट कमिटी की स्किल अमदी अनस्किल की सिनमी सिंह था तरा मंगा तरा तरु की खुसुमन पिथोक पियो आइब दाबी तौरदुना सिनमी सिंह ngasi जारिपोक म्युनिसिपल काउंसिल की गेट छोट ओनजनख्रे सिनमी सिंह ममांग था अक्टोबर दगी सिंथा लेप यावना संगथिलकबा खोंजंग की मनुंग चन्ना ऑफिस थिंगबग लोइना मेन गेट ममांग द फमजिनदुना खोंजंग चंगथिन खिबने YMC की वार्ड नंबर 1 दगी 9 फावब की मनुंग द लेब स्किल अमदी अनस्किल सिनमी सिंह संगथिलकिबा खोंजंग अदुदा saruk yakiba sinmi amana phangdokibada all manipur ward development committee skill and unskilled labor association mamang tha october kunmathoi manipur press club ta pami sing unaduna mari leinaba department amadi manipur lenghak na sinmi sing tha tara manga tara taruki khosuman october kuntaret phawba ki manungda pithok pinaba aikrabasu response amada laktabadagi council ki office sing solon bagi khongjang changsin ba aurakibani aike Nagalamromda sadan ba amma mahakna kapthoki banongmai maruna panbadagi sokle amana sawom na kholamle arna layengkhre kangpat kholen beles dagi sadan ba amma mahakna kapthoki banongmai maruna amukhanna thaidorak padagi masada pantuna sokle aire asokpa adu arna layeng bikre amromda IC beles dagi jangran ahukip kawbam yoi amma sawom na attack torom badagi sathina sokre mahak asam rifles ki kangbuna medical support pituna pangpa jaba mateng panglaba matung kamjong hospital da makhatana layingna ba puat khre aire sanabagi pau amada December amadagi augador be Indian women football team gi game da mitai nopina masing jamna saruk yare COVID-19 gi manung da ahan bo ina December amadagi gawada augador be Indian women football team gi ahan ba game da mitai nopina masing jamna saruk yagadore basing adudi goalkeeper oina elangpam pantoi chanu amade maibam linthoi ngan be defender da asem roja loitongbam asalata ngangbam swidi S ranjana chanu W linthoi ngan be pakpi jumlembam midfielder da N ratan bala amade forward da as dayane
December amadagi haugadorba Indian women team gi game asida punna sanarui kuntrana charuk yagani makoi gi head coach Momol Rocky na oire kumza sok lising ani kuni thoida India na host oiduna pangthokadorba AFC Women Asian Cup ki preparation toba oina game asi pangthokpane game asi COVID-19 ki SOP nga na chathagadore sanarui khudingmak amadi mari leinaba staff khudingmak makoi gi yumda leiringada COVID test tawgani negative oirabadu section thorang loina na chathana ba thorang tawre makoi na gawa jawraba matung da amuk khana test tawgani makoi gi kada numit tare ne quarantine tawraba matung test amuk tawgani ningsing bajai handak tasuk manipur daki ningombam Gyanendra hockey India ki president oina khala khrabane manipur asi sports ke power house ne haina so khangnari bane asumna manipur daki thauna phaba sanaroi singna mamang dasu matung dasu pikraba manipur bale vaccine buthungna khangan bada asowa thodang lore Moirang Kaitel da dukan phamba ipung amaki mioi taru COVID-19 positive oire Moirang Kaitel da kolik amadi tongan polam sing jon ba dukandar amagi imong gi mioi taru COVID-19 positive oire dukan asigi maming Ice Ningtho and Sons kawe miyamna guno dukan haragasu henna khangnai dukan asigi proprietor jauna imong gi mioi taru COVID-19 test toba matamda punna positive oigibani aire Dukan mapu asina makhatana khangalakli padi dukan asidagi Diwali amadi ningol sagoba kaluinana ngarang ayuk phawda tongan ba mafam singdagi pot leiba lakhiba miyosing ama samasagi section thorok lokot biduna home isolation tobiyo amadi yarabadi covid test tawthopiyo aire hiramasi kamari leinana all moirang COVID-19 voluntary committee gi convener konjengbam Gautam Singhana thadorpa cherol asina aire bade makhataba section thorangi thapuk lokot ba oina moirang bazada potlam perform famli basing amadi Dukandar sing na SOP ngak na po John bagi tabak chathabiyo aire panbaya abadi marangi akoy pa mafam sing na anda COVID-19 na biyoy kunrom henda positive orak patiki section tawangi tabak lokot pa oina marang ketel pambagi ating batam lurabane ato pa yam na nungay pa pao amada atin ba matam gi manung da haingang da electric cable car uba pangnagani haingang bu malem gi thakta tourist spot ama wenna na pa sengkolakhiba gi manung channa electric cable car su losilak pa loina miyamna atin ba matam gi manung da uba panglagane wafam asi haingang panchayat amadi CD block ani na khocham na duna haingang lai arabong community hall da pangthukiba job card holder sing da hand sanitizer amadi face mask yenthok gi thoram da haingang United Club Organization huko gi general secretary S Tondang na pami sing da pangthukibane mahak na makata na hai laingak na haingang amadi international gi thakta tourist spot ama oinera ba sayam lagani haida lauthuki bagi matuk inna haingang asi sakut khongthang da khumang chawsilakle chahi gi oina su kendra asida tongan ba ward ke member club sing amadi intellectual ke yauna sakut khongthang gi lamda achawa thotang lawin tuna lakle haingang chokhat pai basi aikoi gi amata ngai ra pandam ne aduna ngasi de haingang de ising gi awat pat leitre jumthong khoding de to TP duna afaba ising pithapangam le lairikti hairaga thaba phangdra ba miyu kya so haingang gi pat amadi chingi mafam sing da nga jokpa amasung phang kya sengkotuna matam gi oiba work culture kya sagat pangamle aduta sunatuna thabak tawjaba chuti di phangjadaba al amade imung manung kya gi sunga hektung orabasu pothajana ba haiduna mafam asida eco park amusu sabar loichalakle maragasi da pungni phuni pan gi manung da crematorium sanaba lampi drapate makhal makha kya gi khongjang changsil lagane CM na mideng changbiyu committee SDC office man Imphal na CDDC na kumja sok lising ani tara manga dagi ngasi boba tandu na lakriba crematorium ama sabagi lampi biyu aiba asi pungni phuni pan ki manung tatang daba waroisin ama puraktu na pibi drapati committee na thangna ba pungham dagi makhal makha kya gi khongjang changsil lagani aina crematorium construction demand committee gi cherol amana wamang jalakle cherol asina hai committee asina changchilakpa makhal makha kya gi khongjang da thorakpa afafata gi thodang pumba mayang Imphal SDC office SDO Wangoi Imphal West DC office amadi masida yatkhai tingari ba miwisingna pugadabane hiram masida suklamda masida chief minister na akan bamiyang changbiyu aina so appeal tawrakle nagalamrom da wangjing tentha kendra da miwini pan positive oire by election pangthokiba assembly constituency mari ki manung da leiriba miyoising COVID-19 test vaccine na chatharakpa hogiba ga loina ngasi wangjing tentha assembly constituency gi maphamadi da COVID-19 test pangthokre ngasi wangjing wangkai community holder biyo khumraga homdoi COVID-19 test tawbada loina ba negative oike masigi matung da kendra asigi sapam community holder biyo khumra manga COVID-19 test tawbada miyo nipan positive oike aire hayengju wangjing tentha kendra gi oina tentha PSC da tentha amasung mairen khun
ग्राम पंचायत एरिया की म्यूजिंग लांगथेल कैथेल मचाद लेबा कम्युनिटी हॉल कोविड-19 टेस्ट तौगदौरे यूपी दा नुपी डॉक्टर अमा मयुमदा हालमले टॉप बॉक्स सेट रिचार्ज तौगे हाइना नमथाक तौरगा युमदा चंगलकबा नुपा अमना सही 39 रोम सुरबी डेंटिस्ट अमा मसागे मयुमदा हतोकलमले यूपी की अग्राद थोकिबा साबुक ngabuk की मचत चटबा नुपादुना डॉक्टर निशा सिंगाल थांगना थिल्लगा महाके मखराव कक्तके मांगना सीबा मतमदा इमुंग मनुंगी मियोसिंग अतोपा कादत लैबने आइरे थौदोक अदु यूपी की लुसिंगबा क्याना नुंगाइतबा फंगदोखरे अतोपा पाउ अमदना उत्तर प्रदेश की प्रयागराज दा हुसेन बायु थकलुबदगी मियोय तरुक सिरे अदुगा तरागा मंगन हॉस्पिटल दा लेकनखरे हु चेनबा जु अदु दुकान दगी लैरुरगा थकपनी आइरे लिकर शॉप अदु मथै मनाउना चलाइबनी मखोय पुलिस ना भागरे यू की सैंपल टेस्ट तौना बथाखरे मरा लेबसिंग लेमना थारोय हाइना डिस्ट्रिक्ट अथॉरिटी ना आइरे मरगसिदा सेंसी हाइना कौथोकिबा नुपी अमा इकाय खुमनाबा मखलबा मतुंगदा तामथीना फुरगा हुंदोकलमले हौकिबा नवेंबर 15 सगोलचल नुमित की नुमिदांग पुंग 8 रम ताबा मतमदा इम्फाल ईस्ट के खुंद्राकपम केंद्र की चांगबो पुलिस स्टेशन की मनुंग चन्ना उइमपुक अवांग लेकाय दिलैबा नुपी अमा महाकी नुंगसिनबा नुपानी आइबा अमना टेलीफोन की खुदांग द चेंची हाइना कौथोखरगा नुपी ओइबी इकाय खुनबा मखलबा मतुंगदा नोंगमैना नमदुना फुजैबा क्या तौरबा मतुंगदा सिरे आइदुना लांगथोक्तुना थमलमले आइरे थौदोक असिगी मतंगदा जॉइंट एक्शन कमिटी अगेंस्ट रेप एंड अटेम्प्ट टू मर्डर ऑफ ngasepam sandiarani debi tangkam awang laikai Imphal East kauba ama semkhre naungna semkhiba JSC asina press ta thadorok pacherot amagi batuk inadi uyumpuk awang laikai de leiba Chandam Ravichandra LS ipomcha sahi kun gahumdoi apokpagi meng CI Selung Singhana mobile phone ki khudangda ngacepam sandiarani sahi kun ganipan apokpa NG Gopan Singh tangkam awang laikai de leiba asi pumayumdagi kauthoki aire nopi asinu bidang adu da kautholaka matungda nongmaina namduna phuba jaiba kya tawraba matungda sire aiduna Yumnam Patlo de Labor Power Station Maya Tamlam K. Matang Numit ki ayupung torok rom taba matam da manak nagpadalay ba ima iben singna nupi asi theng narakpadigi kanbido na junggi miyo singda pau pirakhe. Masigi matung da junggi miyo singna laukalaba matung da hospital da pukatu na layaglaba matung da mayum da puthadu na layre adubo nupi asi ki oitang bakut ki saruk tekle aire. Pau asina ay thaudok asi ka mari layna na Women Police Station da zuwakar Cherol Pisinduna mara layba Chandam Ravichandra Elias ibo masabo phaduna Matik Java ain gi oibasarak pibina na ba JSC gi maikadagi aijakre aire JSC gi convener ngasepam rosen thadorok pacherol asina airibadi asigamba nupi bu sana putkum na khanba nupi oibigi jatmangan badanatana han nabu khonar batam thiraba miui asibu sarkar na Matik Java charak pibina ba takshille sarkar asina namin mangani phawbagi manungda Ravichandra phaduna ain gi oibasarak pida patarabadi makhata ba khongjang chamchina na ba JSC na chem chaduna leire aire Aroibada content sing asigi marubi pau khara asibu pau tamjariba Manipur local news YouTube channel amadi Facebook page asidagi yengbiri popna mapot hagachari loinana channel asina domda kanarabadi subscribe like and share to wakau group namapu amukana thagachari